Chadongi hi lakpagi thodokta thiba khangdana leirakhriba mioi ahum NDRF amadi SDRF ki kangbuna thimbagi thabak chathakre hauzik fawbagi oina haktang singa du thiba khangdana leiri amasung nonglai nungshit fani lakriba yumsha kaisa numit fawbada Manipur yauna awang nungpoki mafam singda silakpa yai haina mat department na phongdorakli mayam kurumzari adom nebris impact news ni airina thinguzamna hoji pungjaj fawbagi maroi pausing mayam da pizari Chadong Ramlai Khulda Thobal Dam gi Maukhatpa Ising Ipakta Ngarang Nungthil Sitkhiba Nonglai Nushina hi Lakshin Badalai Khidraba Mioi Ahumgi Hakchang Hauzik Fawbagi Oina Thiba Khangdri Dam adugi Fit Chani Luba Ising Ipak aduda National Police Yauna State Police National Disaster Response Force NDRF ki Taranithoi Suba Battalion amasung State Disaster Response Force SDRF ki Kangbuna Hakchang Phangnanaba Thihumbagi Thabak Kanna Chathari Dam aduda motorboat water diving equipment amasung Manipur University dagi geotech khuju khulai mapan sing sijinaduna thiumbagi thabak chathaki numidangi matam oibana ngasigi oina thiumbagi thabak lepkhrabasu hayeng ayuk pung 5 dagi thiumbagi thabak makhata na chathagani hairi thodok aduda thiba khangriba mioi sing adu Bishnupur district ki ningthaukhong kha khunau dagi sangafam Rajiv chahi 35 amadi mahaki manaunipa Roman chahi 18 apokpa ibo chauba amasung ningthauzam Rani chahi 18 apokpa leikhidaba nanauni ising manungda luptuna thiuba humba thabak chathariba mioi singna sijinariba oxygen tank asi fit yankhai dagi hena lupthana puthaba ngamdabana thiumbagi thabak asi mapungphana chathaba ngamdabagi machak amasu oiri hairi Nakalamaromda thihumbagi thabak chathariba sing adu Chief Minister Nongthomam Biren amadi tongan ba political party gi luchingba singna laktuna yengshinkhre amadi State Police yauna National Disaster Response Force NDRF ki Taranithoi Suba Battalion amasung State Disaster Response Force SDRF ki kangbu aduga su wari watai sanaki Impact News na fangba pauda tourism ga mari lenana lanai miyoi singna semgat sagatpa ishing ipakta laiba mafam singda authorized oiba company na saba hi natana atopa makhalgi hi amata sijinaba yadanaba lengakna order amasu thoklagani hairi masida natana hi lakshin bagi thodok aduda mafam khangkhidraba miyoi singasi thiba ngamnanaba navy gi expert team amadi disaster management gi team tharaknaba Ministry of Home Affairs ta khanghankre hairi Ngarang nungthil sitkhiba akanba nonglai nungshina maram oiraga mioi ahum Chadong village ta lekhidaba thodok adubu Center for Research and Advocacy Manipur na thadorakpa chirol amada hakchina lawbaga loinana Chadong village asida lekhidaba mi gi machine hauzik fawbada mioi 13 sukre mafam asida thokliba laibak thiba thodok singa sigi athuba matamda lengakna yengshinbinaba amadi laukhatpa yaba khongthang mari lenaba singna laukhatbinaba chirol asida appeal tawrakli Manipur dangarang sitkhiba nonglai nushitna Tengnopal district ki khul kayada yum kaya amangata thokre nonglai nushit aduna district adugi H Monjang village ta yum kungamanga L Paimol village ta yum ani New Monjang village ta yum kungamanga TM Zomonom village ta yum ama K Zalenmom village ta yum taragamathoi K Kholen village ta yum mari amang ata thokhanki khul sing aduda leiba yum sing adu jinga humdokpa yum pulap tekpa fawba yauki khul mayam adugi marakta More subdivision gi manung chana leiba K Kholon khul dagi hanadagi mai ising amadi government ki facilities amata phangdabana hena awaba mayoknari English singani supna mangada More gi SDO office ta register tawduna leiraklaba miyoi chani ga yankhai rom khundaba khul asida Kudong cha daba kaya mayok nariba si Manipur lengakna mityeng changbiyu haina khuladugi secretary S Khongsaina phongdorakli Nonglai nungshit feni hayeng fawbada mapangal kangkhalaktuna leibak asigi
Awang nongchup thangba mafamsingda sitlaba matungda mi gitang ama yumsha kaisa numitagi Manipur yauna awang nongpoki mafamsingda amuk sitlakpa yai hairiba nonglei nungshit feni asi ngasi ayuk Chennai ki kha nongpok thangba dagi kilometer chanipan ga marifurom lakpa mafamdagi leiki haina Met Department na hairi department asigi matung ina Tamil Nadu amadi Andhra Pradesh ta landfall asi tabaga loinana Odisha dasu makata na taba yai hairi nonglei nushit asibu ngak thoknabagi damak National Disaster Response Force amadi Indian Coast Guard sing cyclone lakpa yaba mafam singda mikup na hom sing na laihan khre loinana Met Department na pung ahum khudingi nonglei nushit ka mari leinaba paw state sing da piri nakalamaromda Prime Minister Narendra Modi nasu official singda nonglei nushit feni asi thengnanaba amadi matik chaba thabak thauram sing laukhatnaba pautak pikre loinana Prime Minister gi pautak matungina Cabinet Secretary PK Sinhana Coastal State Singda video conference ki khuthangda oiriba phibam sing yengshin khibaga loinana mangzaunana laukhat payaba thabak thoram singsu laukhatnaba khanghan khre hairi Bamon Kampu Makha Laikai da Laiba Khunjamayum Arun Misigi Matang da Sem Khiba JAC gi mihut Taraga Humdoina Saba Kangbu Amana ngasi Chief Minister gar unakre JAC na taliba demand sing pigani habagi thajaba Chief Minister na pirakre hairi amaromda Chief Minister na pirakhiba thajaba sing thabakta onthok triba fauba asiba hakchang laukiroi habagi firepti lengdana leiri haina su JAC gi maikaidagi thamlakli Changamdabi Mohammedan Club ki President Mohammad Anis Shah gi ming lana lauduna Andhra Kendra gi local MLA amadi Minister Thaunaujam Shyam Kumar bu boycott tare haiba wafam aranba wafam media da thamliba se numit humni gi manungda sengdokadabani natrabadi ain gi oiba mateng laugani haina Changamdabi Mohammedan Club Kaifarok Youth Development Organization amadi Changamdabi Idigar Club ki maikaidagi cheksilwa thamlakli Yaripok Changamdabi da laiba Changamdabi Mohammedan Club ki sanglenda paumi singa unaba amada club asigi president Mohammad Anis Shahana hai Andhra Kendra gi manung chana lairiba Yaripok Changamdabi asi khara sotharaba minority community na punna khundaba mafam asigi chawkhat thaurangi thabakta khumang chawsinaba haiduna local MLA na maipuna na hotnari Adubu laibak thiba thodok amada club organization kayagi knowledge yaudana local MLA bu boycott tawi haiba wafam laibak thibani Media da aranba wafam thamliba siga mari leinana chenaba sing numit humni gi manungda club ta changjarakadabani natrabadi legal action logani haina Mohammad Anis Shahana fongdokre Ngasigi tawjariba press meeting asida yauriba Changamdabi Diga Club Kaifarok Youth Development Organization amadi Changamdabi Mohammedan Club CMC ai samak Changamdabi Mohammedan Club CMC ge president amu oina club tarana munsallaga honorable minister TS Shyam Kumar bu social boycott tawre hairiba yumphom yaudo fam aduda yaurakliba club ahumbu mingchathian nawa hotnariba asi hairiba club ahum asiga hiram amata da mari leinakhiba leite amadi meeting asida club sing asigi executive amata sign tawruba amadi meeting yauruba leite club sing asibu mingchathian nawa hotnariba asibu numi humni gi manungda club sing asida changjaraktaba taragadi legal oiba action lokhatlagani Nakalamaromda Andhra Kendra gi MLA Thaunaujam Shyam Kumar boycott tawi hairiba Laimanai Women Society haiba nupi loop amata Laimanai maikaida leite haina Development Organization Andhra Kendra gi Women's Wing gi President Sukham Premitana thamlakli Yaripok Laimanai da paumi singa unaba amada Sukham Premitana hai Laitaba organization amagi ming lauraga Andhra Kendra gi MLA boycott tawi haiba wafam aranbani Laimanai gi nupi sing local MLA ga punna chatminaduna maikai asomda lairiba nupi singi chawkhat thaurangi oiba thabak thauram kaya paikhatli haina Premitana thamlakli panbaya bamana Andhra Kendra da laiba club amadi Maira Paibi organization nipana local MLA asi boycott tawre haiba wafam thamkhibani Lemonai Women Society ki secretary ne na soi tawraga thadariba member siju agi group sida member ama oina yaurga ma senthang phangiba member amani khoina ngasi je ma gi mayum da chalaga sugumba Women Society haibaji mai ise kaigumba ise na semgiba leibra na khoi masada chalaga hangjaruba matamda ma masana haire ise ai semgiba kaigumba amta leite ai idea dugumba ju karimta ju haite tawbagi di ai ngarang si moina meeting ama lei haidana kawi ado meeting dugi lakpagi soi tawramu haidana soi tawrami aduga sumaina press media da thokani agenda haibdi
थोइबा एजेंडा जिगी मरमदा मा करिगुम्बा अमता खंगदबिदा मा सुमना खकी मीटिंग दु याउरुबगी सोय तौरंबनी हाइना माय मसाना हाइरामे अखोय Combating wildlife trafficking haiba hiram asida numit nini gi oiba training program ama ngasidagi hokre. Training program asi Manipur Forest Department ki Wildlife Wing na Wildlife Conservation Society Bengaluru amadi Wildlife Crime Control Branch Ministry of Environment Forest and Climate Change Government of India ga khutsamnaduna pangthokpani. Sanjain thongda laiba Manipur Forest Department ki headquarters ki main conference hall da pangthokiba training program asi gi haudopagi thoram aduda athoiba mithunglen oina saruk yakiba Additional Chief Secretary Forest and Environment Dr. Shohel Akhtarna Forest Department ki lairiba staff singna wildlife trafficking ga mari leinaba ek amadi chatna kanglon kaya khanglabasu thabak ta onthok trabadi ek sing adu leibagi wahanthok leiroi maramaduna staff singna su thawai yaw na mathau tobiyu haina phongdoki There are the requirement for government officials to understand what basically is a protected forest or a reserve forest or a sanctuary and what are the activities which actually can take place, what cannot take place. And this should also probably be given this training to our Panchayati Raj representatives and ADC because many people are not very much clear if what exactly it is. So most of the time what happens is that ultimately they come in conflict and we are having some problems with some organizations. Sendong laina yen nganu amadi ok loibagi matangda numit tarukni chathagadoriba training program amang asidagi Kangpokpi district ki Henbung da leiba Krishi Vigyan Kendra gi training hall da hodokre Notice Council Silong na sponsor tauduna Krishi Vigyan Kendra Henbung na sin kiba training program aduda Kangpokpi amadi Senapati district ki tongan ba mafam dagi lakpa mioi humbudraga mangana sarukya ki ngasigi thauram aduga mari lenana Kangpokpi district ki Deputy Commissioner Lalit Thambigal na hai numit tarukni chupna chathagadoriba training program asina yen ok amadi nga yoktuna hingnaba hotnariba lamdam asigi miyamda chauna kanaba piragani lau singu tawba matamga chanaba scientific oiba lau pathap sijinabana pothok puthokpagi chang hengat hangani haiki loinana Laumi singnasu notice council na piriba kanaba kaya asi kanglon chumna sijinasi haina mahakna appeal tawki So this training program is mainly organized here to improve the livelihood for the farmers because the farmers should not always depend about the agriculture and its productivity. During the lean period, they can go for this such kind of rearing activities also. So it will be kind of an integrated farming. So when we teach them how to do this livestock farming, I think that can help them to go for integrated farming and it kind of a supportive livelihood for them. They can get a lot of income. Thanks for the break. Amal laujagi break matungda. Yanglen saru sokpadagi haugat kangkhat pangamdana lairakiba driver Naurem Manglem Jau layeng bagidamak ngasi Transporter and Driver Council TDC na Guwahati da pukibagi pau amadi Manipur amasung malim gi tongan ba ipau sing pudana lakchagi Impact News ma meeting tadun lebiyo. Mayam bu mukhana taram nokchuri bulletin asigi makhata ba pau miyam da pizari. Yanglen gi saruda sokhibana maram oiraga phamungdagi haugat kangkhat pangamdana lairakiba driver Naurem Manglem Jau layeng nabagidamak ngasi Transporter and Driver Council TDC na Guwahati da pukre ngasi ayupung 3:kuntra taba matamda TDC gi executive member Brahmachari Mayum Dhanabina luchingba mioi mangana saba team amana Patsoi part 1 da leiba Manglem Jau gi yumda mahakpu laukhatlaga Guwahati gi damak khongsan khibani Manglem Jau bu layeng ba puna bagidamak mahaki yumdagi laukhatpa lakiba aduda saruk yakiba TDC gi president Hizam Ranjit na phongdorakpada Manglem Jau bu hanagi punsida amuk halhana bagi pandamda TDC gi mioi mangana saba team asina ngasi Guwahati gi damak khongsan kibani loinana TDC gi advance team amasu ngasi ayuki anganba flight ta Guwahati gi damak khongsan khre loinana mahaki treatment asida achangba sel pumnamak TDC na puthokani haina phongdoki mahakna makha taraduna hai local MLA AK Mirabai na anaba asigi damak thawai hakchang yauna mateng pangbirakpa amadi TDC na tawjariba asida thauna happy bagi damak tasu thagatpa phongdoki Manglem Jaubu layengba punaba thorang tawriba duda Patsoi gi MLA AK Mirabai masa laktuna
awat apasing yengsinki panbayai patsoi part 1 dagi naure manglemjau driver ama oina haukiba chahi english singani taranipan gi october gi tang taraga mapanda ziri dagi imphal tamna fci gi cheng pusilakpada ziri gi babu parada accident amagdagi yanglen gi saruda sokibana maram oiraga ngasi fauba phamung dagi haugat kangkhat pangamdana leiraklibani अखोई ngasi mahakbu Guwahati da purakanda अखोई की कम हॉस्पिटल दा तौरकांदा मागी ट्रीटमेंट से तौरकांदा अफबा आमदी मागी अमुहना मागी सर्विस से हंजलंगनबा होनाबदा अखोई मदुगी ngamnanaba अखोई पुरगा ngasi चाचागदोरिबनी करम हॉस्पिटल दा पुसलकांदा मागी कनोसी फागनी हाइबगी खननबई दंग अखोई अहान बोइना अखोई हुजी फ्लाइट टिमम थागरे अदुगा हुजिकसु टिममगा लोइनाना हुजी एम्बुलेंस गा लोइनाना अखोइना पुरगा चाचागदोरिबनी अदुगा अखोई लोकल एमएलए बिरिमबा एके मीराबाइना अनाबा सिगी फिबम सिदा यामना थवाय हक्चांग यावना होनबिबा अमदि टीडीसी ना संगेलबा थबकसिदा टीडीसी बुसु थागतपिबा अमदि टीडीसी की थवंगसिबु खंगबिबा ओइना खोइदा थौना हापीबा सिगिदंसु हन्नना थागतसरि Takyal kolom laikai dagi fizam Mohendro mihata chenabani haiba taubung khok makha laikai dagi longzam dorendro amasung laikhidraba Mohendro gi loinabi Renuka numit tara mangani gi judicial custody da lainaba judicial magistrate first class Imphal West 2 gi court na yathang pikre hairiba yathang asi ngasi ayupung tara mathoirom tabada mioi ani asi judicial magistrate first class Imphal West 2 gi court ta puthoklaba tungda court asigi judge Moirangthem Hiralatana Lautokibani, Amaromda Laikidraba Mohendro Mihata Chenabani, Hairiba Mioi and Asi, Kota Putorakpa Matamda, Miamna Irang Hauraki, Adubu Pulisna, Matam Chana Irang, Lakshin Badagi, Pam the Bataldok, Amatatokidre. Apun bagi panggal sagatuna mating leba mapangal kanba iramdam ama ohensi haiba wakalonda sajibu khudol tambagi thauram pangthokre iramdam kanba apun balup ikalna sinduna konung mamangda leba PCYWC gi hall da pangthokiba thauram aduda chief guest ki warol piraduna maidingu leishemba sana jawbana hai notice da leba yelhomi praja sing asi amata oina punsinaba matam oire ngasigi asigum laba thauram asina notice ki tongan tongan mafam da khundaduna leiriba ichil inau singi marakta nungshi chanaba amadi amatagi oiba wakhalon adu purakpa ngamgani haiki ngasigi thauram adugi saruk ama oina Tripura amadi Assam dagi lakpa Manipur singda sajibu khudol sutamki to notice the ladiba apik pa state sing aduga apik pa furup sing mayam si ekoi ngasi chuina taraga su ekoi ngasi pau phongno matam ore ekoi ngasi punjam lam matam ore maruina hojik ekoi gi lamda koi kep lakpagi khotpagi aki ba leiba mayam se ekoi masai sida ekoi notice the ladiba ekoi gi ai mamang da su haija kare ekoi gi indigenous people sing political parties sing or any civil society kogi miyang du thabak toriba sing loina maksa punjal laga adu ma pang kalma notice ama sagat pagi matam do oire Imphal West Commando team amana lokhatpa sexil thaurangi manung chana ngasi Thangal Bazar gi mafam singda thiumbagi thabak chathakre Imphal West ke additional SP operation e Ghanashyam Sarma gi meeting makada ngasi ayupung 9:05 dagina 9:50 fauba Thangal Bazar gi Mezor Khul Kalibari Delhi Motors Manipur Press Club Jalal Crossing MG Avenue amadi Hotel Nongin gi mafamda chathakiba thiumbagi thabak aduda mioi chahum ga humbudriani thogi verification chathaki Maduda masagi saktakche sudaba mioi taraga manga phagat kibaga loinana makha taba wahang pahang chathanaba city police station da sinakre hairi amaromda ngasi nungthil pung 3:95 dagi 5:39 fauba pauna bazar gi manung chana Mahavir Pharmacy dagina Ibohal cycle fauba BT Road MPP office amadi M sector gi mafam singda makha ta na thihumbagi thabak chathaki maduda punna mioi chamriga butraga nipan gi verification chathaki baga loinana saktakche sudaba mioi nipan phagat ki Loinana Makata ba wahang pahang chathanaba city police station da sinakre hairi Singjamai Chingamakha High School gi headmistress in charge Puramba Chingamakha Oinam Lairaktagi Y Nandesorina Masagi Anaba amana maram oiraga ngasi ayuk laikidabada school asigi teaching non teaching staff sing amadi mahiroi singna awaba phongtorakli panbayai Y Nandesori Singjamai Chingamakha High School gi headmistress in charge oina haukiba kumja English singani tara taretagi purakhibani
मणिपुर की थिएटर की लमदा अचौब थौदांग लौरंबा वांखै अंगोम लैकाइदगी ओइनाम बीरमंगोलना लैखिदबदा मणिपुरी साहित्य परिषद अमदी रूपमहल थिएटर न थादोरकपा तोंगान तोंगान बचेरोल सिंगदा अवाबा फोंदोरकली पनबा याबदी लैखिद्रबा ओइनाम बीरमंगोलना हिंगलिंगै मतमदा थिएटर की लमदा लौरंबा थौदांग सिंग अदुबु सखंगलदुना इंडिया गवर्नमेंट संगीत नाटक एकेडमी अवार्ड खुसिनदुना इकाई खुमनख्रबा मिसक अमनी जवाहरलाल नेहरू मणिपुर डांस एकेडमी ने सेंदुना नुमित निनी चुपना पांगथोकदबा इंटरनेशनल डांस डे की थौरम ngasi हौख्रे डीएम कॉलेज कैंपस मनुंग दलैबा जवाहरलाल नेहरू मणिपुर डांस एकेडमी की ऑडिटोरियम दा ngasi हौखिबा थौरम अदुदा फयेंग हराउबा कोम ट्राइबल डांस माउ डांस मोनसांग डांस चोथे डांस अमदी तराउ डांस न चिंगबा जगोई मखल कया उठखी लोइना हयेंग निनी चनबा नुमितसु जगोई मखल कया उठकदौरी सीसी हायर सेकेंडरी स्कूल की इंग्लिश चमापल मरफुतराग हुमदोई की बैच की मियोई कुन लाखलगा ngasi एन डायना की युमदा सेल की मतेंग पांखरे मतेंग पांगबा दुदा एम टोनीना मैतै नुपी अमना महाकी मंगलंबा मंगलान अमा थुंगनबगी पांदमदा पाइखलकलिबा खोंगथांग सिंगबु पुकनिंग थौगतपा ओइना मतेंग asi पांगबनी हाइखी any financial support adu ada ai state natraga any kana tawdu ai thanda kitang mukti tawung kam ni na mana ta song thorok pasida khoi grosina yam harauna haibadi session 1993 95 basina magi angam khidang contribution tawjage na onda matung sun tawjarake haji khoi gi group si masing wali 10000 ngasi onda khoi ngamjab khara donate tawjabani mathang da su awa pa kai gi leige hairaga khoi dum khoi group to mi 70 muni khoi ngasi di at least 20 muktang ne khoina wa phona bas ati mi 50 hen wali adu da mathang mathang kai lege na khana je हौजिक सानबगी पाउदा हीरोज जूनियर लीग इम्फाल जोन की विनर BMSC ताउबुंखोकना ओइख्रे ऑल इंडिया फुटबॉल फेडरेशन की मीटिंग मखादा ngarang nungthil खुमल लंपाक आर्टिफिशियल टफ ग्राउंड सानकिबा जूनियर मेंस लीग फुटबॉल टूर्नामेंट असिगी अरोइबा लीगता BMSC ताउबुंखोक अमदी ट्राउ क्वा कैथेल अनिना सानकिबा मैच अदु खंगहौदना सिलकपा अकनबा नोंगलै नुशिना मरम ओइरगा मैच अदु मखाताना सानदना लोइशनकिबा मैच असिगी सानगदबा वाथौरिबा मतम अदु ngasi मखाताना सानख्रे ngasi sanakiba match aduda BMSC taubungkhokna trau kwa kaithelbu panjil mari anida maithiba piramlaga Imphal zone gi winner oibangamki double leg basis ta chathariba football tournament asida junior man gi team marina sarukyaki हीरो सेकेंड डिवीजन लीग की फाइनल राउंड ट्राउ FC क्वाकैथेल माइपाख्रे ऑल इंडिया फुटबॉल फेडरेशन की मीटिंग मखादा चथरीबा हीरो सेकेंड डिवीजन लीग फाइनल राउंड की ngasi सानखिबा अहानबा मैच ता मिजोराम की टीम अमा ओइरिबा चिंगा वेंग FC आइजोलना युम्बु ओइदुना अवे टीम अमा ओइरिबा ट्राउ FC क्वाकैथेल गा सानखिबा मैच अदुदा ट्राउ क्वाकैथेलना चिंगा वेंग FC आइजोल पांजिल अहुम अमदा माइथिबा पीबंगमखी चलिबा चही असिगी फेब्रुवारी की तांग कुन हुमदोइदा खुमल लंपाक स्पोर्ट्स कॉम्प्लेक्स की मैन स्टेडियम दा टीम अनि असिना सानकिबा लीग मैच अमदा अवे टीम अमा ओइरिबा चिंगा बेंग FC आइजोल होम टीम ओइरिबा ट्राउ FC क्वाकैथेल पंजिल अनि सिनोदा माइथिबा पिरमखी चथरक्लिबा सेकेंड डिवीजन लीग की फाइनल राउंड असिदा ट्राउ FC क्वाकैथेल युम्बु ओइदुना अवे टीम अमा ओइरिबा लोन स्टार FC कश्मीर गा मेगी तांग अहुमदा खुमल लंपाक स्पोर्ट्स कॉम्प्लेक्स की मैन स्टेडियम दा लंबा तौनरगनी सिंगजमई चिंगा मथक हाउ ग्राउंड की कम्युनिटी हॉल दा लाखलिबा मेगी तांग कुनगा मंगा अमसुंग कुनगा तरुक पांथोकदौरिबा 38 सुबा स्टेट लेवल सब जूनियर अमदी जूनियर बॉयज एंड गर्ल्स वुशु चैंपियनशिप ता सरुक यानबगीदमक इम्फाल वेस्ट डिस्ट्रिक्ट की मनुंग चनल लैबा वुशु प्लेयर पुमनमकना सिंगजमई चिंगा मथक हाउ ग्राउंड दा लैबा इम्फाल वेस्ट डिस्ट्रिक्ट वुशु एसोसिएशन की ऑफिस ता मेगी तांग मंगा दगिना तरात फावगी मनुंग दा रजिस्टर तौरना बहाइरी हाइरिबा चैंपियनशिप असी वुशु एसोसिएशन ऑफ मणिपुर खुमल लंपाकी मिचेंग मखादा इम्फाल वेस्ट डिस्ट्रिक्ट वुशु एसोसिएशन सिंधुना पांथोकदबनी
Under 14 Boys AITA Tennis Super Series ngasidagi Lamphel Patalaiba Officer Club ki Tennis Complex ta pangthokpa hokre. Tennis tournament asigi ngasi sanakiba Under 14 Boys ki singles ta S Aswajitna Tamuli Antarikshpu point taruk ahum amadi taruk amada Biki Sagol Semna TH Rajiv Kumar bu point taruk ama amadi taruk amada aduga W Gavinna Aditya Sukla bu point taruk ahum amadi taruk amada maithiba piba ngamki Chathariba tennis tournament asigi ngasi nungtil sanakiba Under 14 Boys ki singles ta Aish Shankarna Aryan Bhorabu point taruk ama amadi taruk ahumda aduga Harsh Bhorana Almash Ahmad pu point taruk ama amadi taruk amada maithiba piram laga tournament asigi ani shuba round changbangamki All India Tennis Association ki meeting makada Manipur Tennis Association sinduna chathariba tournament asida chahi taraga mari makha gi nupa macha kunga nipana sarukyari tournament asigi hayeng makha taba match sing sanaragani Manipur tennis se hujik se yam kanna khumang chauksal lei hai tare tennis se thaina di khoi facility se officers club khatang lei be mong torome ba ado hojikti each and every district kudimakta court amam sumnati court amam khatang oita ju phange jikse aduna player ma'am je thokpai chang je wangdi wangai ado still improve to way am lei re khoi Manipur da je super series stories yam chawrba tournament ni India manungda ado sumba da participate to phangba ja yam lei phaba Aroipada bulletin asig headline samhana miyam da thamjari Chadongi hi lakpagi thodokta thiba khangdana leirakhiba miyoi ahum NDRF amadi SDRF ki kanguna thimbagi thabak chathakre hauzik fawbagi oina thiba khangdana lei Amasung nonglai nushit feni lakliba yumsha kaisa numit fawbada Manipur yauna awang nungpuki mafamsinda silakpa yai haina Mat Department na fawdorasi